नुंगसीरब इचिलिनाउसिंग ngasidi kui punna Hazrat Zaid bin Haris na mapagi manakta chatlu haibi yakhidabagi wari punna khangminasi Hazrat Zaid bin Haris radiyallahu anhu lamuk naringai matamda mamaga loinana mabian mayumda chatam Banu Qais ki miyoisingna chatliba khongbu adubu faaduna puki madda Zaid su yauki makhoina Zaid pu makagi kaithel puraklagi yonki Hazrat Khadija radiyallahu anha ki manemna pokpa Hakim bin Hizam na Hazrat Khadija radiyallahu anha ki minay ohna nabagidamakta laikram Hazrat Khadija radiyallahu anha na Huzur sallallahu alaihi wasallam da nikah solaba matungda angang adu ibungo sallallahu alaihi wasallam da khudol oina pithoki nakalam romdana Zaid ki mapana macha kaina bagi awami sa khangli Mapana macha bunung siba haibasi huna sani macha kaina bagi mai chak tho mahakna sereng ama solaga koichat chatlam mahakna solamba sereng adugi samlapa arthati asini ai Zaid ki wakhal da kapli be mahak adu hingli haibasu ai khangdre asa gi pale pham khangde natrago mahak ki mathak to siba gi tangpham lakhrabra Khuda ki kasam ai khang bangamde ho Zaid nahak pu molaba leibak na losin khrabra natraga kallab chingjaw na nansin bi khrabra ai gi punchi chuppa asida nahak halakhi gani natraga halaklaroi haibu khangjiba tarbadi kayada faramgadaba dunya masa pumbada ai gi apamba haibabu nahak amu halakpa si khaktani Koronu minna thorak lay Zaid nang tabu nang singi Nongju pan thayaruk labasu Nang tagi wakhal na aibu maisha lang halli Malang nung sinna silak labasu Nahaki may chakti yaning hulaki Hai hai Ay na may chak khanglak libaw asik kayado Sanglak labaw kuyi krabaw Ibungo mahak ba phang na nabaw hot na badalam jel yang ba Uttong laga dunya thung ba tarabasu Engonda awaba lay kharon Utna chatpada waba taragasu aidi awaba khangloy Mahakpa thibada punsi asi loy khrasan Hoy sibagi matam nabu hana lakpa tarabadi Kari amuk hairugani Pumna makpudi mawat na ngami Miyoy bina apamba kaya kaya thamnari Adu aigi itung dasu aigi mari mata Saga ina taida Zaid pu thibirak naba sinnaram gari Samna hairabada Masigi sereng asi sola ga Kapna koi thi duna leirame Mapa charubadagi khongpham amada Makhoi gi sagai gi haz lakpa mi kharaga Zaid ka thengnaki Amasung makhoi na Hazrat Zaid radiyallahu anhu masak khangki Makhoi singadra mapa gi awaba amasung Mapa na sonba sereng amasung Mahakpu ningsing lakpa amasung khai na bagi wari pumnok liduna tahanki Hazrat Zaid radiyallahu anhu wahi pareng ahungi sereng oina iraga makhoi di sinnaki maduki arthadi asin Ai makada lay Ai nungai na lay Nakhoi awamay cha khang luganu Ai yamna minung si laybaw Miyoy singdi sebaroi oiduna layri Makhoi singaduna Zaid ki paw punwak mapada tamki Loinana Mahang irapa sereng adusu tahan biki Amasung Laifam thikana su takbiki Zaid ki mapamadi chachana fidyagi sel thum purga Mahakpu lokthok lunaba makapang laknama Hanglang laga Ibungo sallallahu alaihi wasallam ki manakta yawzaraklaba matungda darkhwas tawki Hey hasin ki macha masusing Sagai gi luching basing Nakhoi di haram sarif ki manung da layba miyoy sing ni Nakhoi di Allah gi yum ga yum thang na riba mishak ni Nakhoi di minay sing bu ning tamba fanghan biba Aram ba khorang ba sing bu pizza pithak biba kang bu ni Ekhoi gi icha bu ni jage haidun lak chibni Ekhoi bu nung sibiyo amsung thawjal tawbiyo Pidya ase su law sin biyo Miyam na pina ba adu dagi soyana law biyo Huzur sallallahu alaihi wasallam na hangbiki
करंब वानो हाय मखोइन हंगचखी अखोई जैद पुलौब लाक्चबनी हुजूर सल्लल्लाहु अलैहि वसल्लम हाय अदु खक्तगिरा मखोइन हंगचई हुजूर सल्लल्लाहु अलैहि वसल्लम मसी खक्तरी इबुंगो सल्लल्लाहु अलैहि वसल्लम न ताकपिखी अदु ओइरबदी महाकु कौ अदुग महांगोंद हंगु करिगुम महांगनबु चटलगे हायरबदी फिदिया ममल पिरमद्रबसु खुदो लोइना नखोइद पीरबनी हेक्ट पूजखौ अदुगा मसाना चटसी हायबि याद्रबदी अकनबन चटहनब पामदे मसी तावद मखोइन हाय अदोमने इखोइगी इतिक्तगी हेनदम चानबिरे मधु अखोइ इसाना याजरे हजरत जैद रज़ियल्लाहु अन्हु बु कौख्रे इबुंगो सल्लल्लाहु अलैहि वसल्लम न हंखी मखोइ असि कनानो नहाक मसक खंब्रा हजरत जैद रज़ियल्लाहु अन्हु न खुमखी होय ऐ खंजै महाक असिन ऐगी इपानी अदुग महाक असिन चचानी मखाताना हुजूर सल्लल्लाहु अलैहि वसल्लम न ताकपिखी ऐबुसु नहाक न खंगले हौजुक्ति नंगी खुशीनी नंगना ऐगी इनाक्ता लैबा पामलबसु लैयु अदुगा मखोइगे चटखिबा पामलबसु चटखिबा यागनी हजरत जैद रज़ियल्लाहु अन्हु न हंगचखी हुजूर सल्लल्लाहु अलैहि वसल्लम अईना अदोमबु थादोलगा कनाबु मुक पामलुखिगनी अदोमना ऐगी दमक्तदी बाबा अमसुंग चाचागी महुत सिनबनी मतम असिदा महाकी मपा अमदि चाचा अदुन हाइखी हे जैद निंगतंबदगी मिनाई ओइबन हेना फै खल्लबरा हजरत जैद रज़ियल्लाहु अन्हु न हुजूर सल्लल्लाहु अलैहि वसल्लम द खुद थिल्लग हाइखी होय महांगोंद टॉप टॉप गुण कयामरम उजब फंगबननी महाकी महुत कनागुंबा अमत संसार सिद पामजब ngamlaroy मसी ताबद हुजूर सल्लल्लाहु अलैहि वसल्लम न हजरत जैद रज़ियल्लाहु अन्हु बु तंपाक पंखत पिरग हायरगी ngasiदगे जैद पोइगी इचा ओइने योक्पिरगनी जैद की मपा अमसुंग चचा सुयाम हराउजखी अमसुंग हराव हरावना जैद बु थानमलग हनखी हजरत जैद रज़ियल्लाहु अन्हु मतम मदुदा अंगांग ओइर अंगांग अमना मयुम मकई मपा ममा मचिन मनाव पुमनो को थादोकलग हुजूर सल्लल्लाहु अलैहि वसल्लम गी मिनाई ओइने लैजबन हेन पामखिब असिदगी महांगना हुजूर सल्लल्लाहु अलैहि वसल्लम बु कया यामना नुंसीबगे हाइबदु फोंगना खंगबा ngamlei अल्लाह अमसुंग महाकी नुंसीब रसूल सल्लल्लाहु अलैहि वसल्लम गी अपामबदा पुंसी सिलेनबा कन्न होनमिनसी।